ꯑꯩ ꯀꯔꯤꯅꯣ ꯇꯣ ꯀꯥꯏ ꯄꯩꯁꯥꯅꯣ ꯄꯤꯗꯣꯏꯁꯤꯕꯣ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯀꯃꯥꯏꯅꯅꯣꯕ ꯑꯩ ꯌꯥꯎꯗꯕꯤꯗ ꯅꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯩꯗꯧꯅ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯅꯪ ꯑꯗꯨꯒ ꯑꯩꯗꯣ ꯂꯝꯕꯤ ꯊꯣꯏꯅ ꯆꯪꯉꯨꯕꯅꯦꯕ ꯑꯗꯨ ꯄꯩꯁꯥꯒ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯈꯪꯕ꯭ꯔꯥ ꯍꯔꯥꯎꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯗꯨꯅꯦ ꯑꯩꯅ ꯉꯛꯏꯗꯤꯅꯦ ꯆꯥꯎꯈ꯭ꯔꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯁꯣꯟꯕꯤ ꯑꯅꯤꯗꯨꯅ ꯊꯥꯡꯉꯤꯅꯣꯕ ꯀꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯤꯅꯣꯕ ꯅꯪꯕꯨ ꯑꯗꯨꯏ ꯋꯥꯗꯤ ꯃꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯏꯍꯦ ꯌꯥꯏꯀꯣ ꯑꯩꯒꯗꯤ ꯊꯥꯡ ꯄꯨꯁꯤꯟꯕ ꯃꯣꯏꯅ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯀꯟꯕ ꯅꯨꯄꯤꯁꯨ ꯂꯩ ꯍꯥꯏꯕ ꯉꯛꯏ ꯍꯥꯏꯕ ꯑꯩꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯁ ꯑꯩꯗꯤ ꯄ꯭ꯔꯣꯛ ꯆꯥꯏꯗ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯅꯪꯅꯅꯦ ꯃꯤ ꯃꯌꯨꯝꯗꯨꯗ ꯆꯪꯉꯨꯔꯒ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 10 ꯇꯤꯡꯗꯣꯔꯦꯕ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 90 ꯍꯥꯏꯕ꯭ꯔꯥ 90 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯥꯎꯔꯦꯗ 90 ꯍꯥꯏꯕꯅꯦ 90 ꯑꯗꯨ ꯀꯩꯅꯣ ꯇꯧꯁꯦ ꯌꯨꯝꯁꯦ ꯌꯣꯟꯊꯣꯛꯁꯦ ꯍꯥꯟꯅꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯁꯤ 이스 ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯋꯥꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯌꯣꯟꯗꯣꯔꯤꯕ ꯍꯥ ꯀꯗꯥꯏꯗ ꯄꯩꯁꯥꯅ ꯑꯃꯨꯛ ꯄꯤꯗꯣꯏꯅꯣ ꯃꯗꯨꯗꯤ ꯃꯤꯗꯤ ꯀ꯭ꯂꯕꯁꯨ ꯇꯥꯛꯏꯗꯣ ꯕꯩꯔꯥ ꯄꯥꯏꯕꯤ ꯂꯣꯏ ꯂꯥꯏꯅꯤ ꯈꯪꯉꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪꯅ ꯁꯣꯏꯖꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯤꯅꯤ ꯅꯥꯃꯔ ꯀꯩꯅꯣꯝ ꯌꯣꯜꯂꯒꯅꯦ ꯂꯥꯛ 90ꯗꯣ ꯄꯤꯀꯣ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯌꯨꯝ ꯌꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯕ ꯑꯩ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯅꯥꯎꯆꯥ ꯑꯣ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯁꯦꯟ ꯑꯝꯇ ꯄꯤꯊꯣꯔꯛꯑꯣꯅꯦ ꯑꯣ ꯃꯉꯥꯁꯤꯗ ꯀꯥꯈꯠꯂꯒ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯂꯥꯛꯎꯁꯦ ꯅꯇꯩꯃꯒ ꯑꯩ ꯐꯝꯃꯔꯣꯏꯒꯦ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥꯅꯣ ꯗꯥ ꯃꯉꯥꯜ ꯃꯉꯥꯜ ꯍꯩꯃꯥ ꯅꯪꯗꯤ ꯄꯩꯁꯥ ꯈꯔ ꯇꯣꯟꯕꯗ ꯅꯀꯣꯛ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦ ꯅꯠꯇꯦ ꯑꯣ ꯐꯥꯃꯣꯁꯦ ꯅꯣꯏ ꯇꯥꯃꯣꯁꯦ ꯍꯟꯗꯛꯁꯦ ꯈꯪꯕ꯭ꯔꯥ ꯏꯁ ꯑꯣꯟꯊꯣꯛꯅꯅꯦ ꯄꯦꯡꯁꯦ ꯆꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯗꯣ ꯃꯉꯣꯟꯗ ꯆꯪꯉꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯄꯦꯡ ꯆꯣꯏꯁꯟꯅꯗꯅ ꯀꯥꯟꯅꯔꯣꯏꯗ ꯁꯦꯟ ꯄꯨꯊꯣꯔꯛꯑꯣ ꯑꯝꯇ ꯑꯩ ꯆꯠꯂꯒꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦ ꯑꯁꯣꯝꯗ ꯏꯪꯈꯣꯜꯗ ꯉꯥꯡꯅꯔꯝꯕ ꯄꯩꯁꯥ ꯄꯤꯅꯒꯗꯕ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯃ ꯐꯝꯃꯔꯣꯏꯒꯦ ꯑꯩ ꯐꯝꯃꯣꯕ ꯐꯝꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯄꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯝꯃꯨ ꯁꯦꯟ ꯇꯣꯜꯂꯦ ꯙꯝꯀꯥꯕꯁꯤ ꯇꯧꯔꯤꯅꯤ ꯅꯠꯇꯦꯗ ꯃꯉꯥꯜ ꯅꯪ ꯙꯔꯃ ꯅꯠꯇꯕ ꯊꯕꯛꯇꯤ ꯇꯧ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯅꯨꯄꯤ ꯆꯤꯟꯀꯟꯕꯤ ꯊꯥꯗꯣꯔꯛꯑꯣ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯀꯔꯤ ꯂꯥꯟꯈꯤꯒꯦ ꯌꯥꯝ ꯇꯥꯏꯅꯗꯦꯗ ꯅꯠꯇꯦ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯃꯉꯥꯜ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯥꯗꯣꯛꯑꯒ ꯃꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯄꯨꯁꯜꯂꯒ ꯕꯗꯅꯥꯝ ꯇꯧꯕꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯏꯇꯩꯃꯅ ꯑꯩꯈꯣꯏꯗ ꯇꯧꯕꯗꯨꯅ ꯀꯔꯤ ꯍꯩꯃꯥ ꯍꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯅ ꯀꯔꯤ ꯅꯣꯌꯣꯟꯕꯗ ꯇꯧꯈꯤꯕꯗꯨꯅ ꯀꯔꯤ ꯃꯉꯥꯜ ꯍꯧꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯅꯔꯁꯦ ꯀꯩꯗꯧꯔꯒꯦ ꯀꯥꯎꯊꯣꯛꯅꯔꯁꯦ ꯂꯥꯛ 90ꯗꯨ ꯄꯨꯊꯣꯔꯛꯑꯣ ꯀꯨꯟ ꯑꯅꯤ ꯑꯩ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯨꯟ 90 ꯄꯨꯊꯣꯔꯛꯑꯣ ꯀꯥꯎꯊꯣꯛꯅꯔꯁꯦ ꯂꯨꯄꯥ ꯂꯥꯛ 90 ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯕ ꯌꯥꯕ ꯄꯩꯁꯥꯔꯥꯕ ꯅꯪꯗꯤ ꯍꯩꯅꯦ ꯁꯥꯕ ꯂꯥꯛ 90 ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯌꯥꯝ ꯂꯩ ꯁꯥ ꯆꯠꯈꯤꯅꯨ ꯏꯪꯒꯤꯠ ꯅꯨꯡꯒꯤꯠ ꯇꯧꯔꯛꯀꯅꯨ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯦ ꯄꯩꯁꯥꯁꯦ ꯅꯇꯩꯃꯒ ꯍꯥꯏꯅꯧꯔꯦ ꯑꯩ ꯊꯕꯛꯇꯪ ꯊꯣꯛꯑꯒꯦ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤꯗꯨ ꯊꯝꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯃꯨꯛ ꯃꯉꯥꯜ ꯅꯪꯗꯤꯅꯦ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯌꯦꯡꯉꯒ ꯉꯥꯡꯉꯨꯀꯣ ꯍꯦꯃꯜꯂꯤꯀꯣ ꯅꯪ ꯑꯗꯣ ꯈꯪꯖꯔꯦ ꯅꯇꯩꯃꯗ ꯏꯇꯩꯃ ꯏꯕꯦꯝꯃ ꯈꯪꯖꯔꯦ ꯈꯪꯗꯕ ꯊꯕꯛ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯍꯧꯅꯕ ꯊꯕꯛ ꯂꯥꯏꯅ ꯃꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯊꯥꯡꯉꯒ ꯄꯨꯕ ꯍꯥꯏꯁꯤꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯐꯝ ꯅꯠꯇ꯭ꯔꯣ ꯊꯣꯛꯏꯁꯤꯕꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯃꯥꯡꯁꯦ ꯃꯤꯅ ꯑꯩꯒꯤ ꯏꯋꯥꯁꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯦ ꯑꯣꯛꯇꯕꯅꯤ ꯈꯜꯂꯤꯕꯅꯤ ꯃꯥꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯀꯠ ꯇꯧꯕ ꯃꯤꯅ ꯎꯔꯤꯅꯦ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯛꯀꯗꯕꯅꯤ ꯅꯣꯏꯅꯤꯅ ꯉꯥꯡꯉꯁꯨ ꯑꯩꯅ ꯇꯥꯗꯦꯕꯀꯣ ꯀꯩꯅꯣꯗ ꯅꯪꯅ ꯏꯇꯩꯃ ꯏꯕꯦꯝꯃ ꯅꯪꯅ ꯀꯣ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏꯁꯤ ꯂꯝꯗꯝꯅꯔꯛꯄꯗꯒꯤ ꯑꯩ ꯌꯧꯁꯜꯂꯕꯅꯤ나 ꯑꯩꯁꯨ ꯑꯩꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯊꯣꯛꯑꯒ ꯁꯦꯟꯁꯦ ꯄꯤꯔꯛꯑꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯁꯤ ꯁꯦꯟ ꯄꯤꯔꯛꯑꯣ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯃꯇꯧ ꯇꯝꯃꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯠꯇꯕ ꯊꯕꯛꯇꯨꯗ ꯃꯇꯧ ꯇꯝꯃꯒ ꯂꯦꯝꯃꯦ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯅꯪꯅ ꯂꯦꯝꯗꯕ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯋꯥ ꯂꯣꯏꯔꯦ ꯄꯩꯁꯥꯗꯣ ꯅꯇꯩꯃ ꯉꯥꯡꯅꯧ ꯑꯩ ꯊꯕꯛ ꯆꯠꯈꯤ ꯅꯪ ꯇꯧꯅꯨꯗ ꯅꯪ ꯅꯍꯥꯟ ꯀ꯭ꯂꯕꯇ ꯆꯦꯛꯏꯅꯈꯤꯕꯗꯣ ꯅꯪ ꯐꯔꯛ ꯇꯥꯔꯛꯀꯅꯤꯀꯣ ꯃꯉꯥꯜ ꯁꯦ ꯇꯧꯔꯨꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯩꯅ ꯇꯧꯔꯨꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯇꯥꯃꯣꯅꯅꯤꯗꯣ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯅꯣꯏ ꯇꯥꯃꯣꯒ ꯑꯣꯏꯅ ꯌꯥꯁꯟꯅꯔꯣꯀꯣ 이따이마 타박리 하우리세 난 난 파먹고 너희 따모가 하이나로고 이따이마 쌍이 하이마 마이 누파수 짝크라바 누피시 로크라바 강아니 아이 누피 타락해봐 누피애니 너애니는네 아이고 깔로고 아이 로이래봐 나 사나 마땅 요 마이기 닥치죠 영어봐세 너애니는 아이 깔로고 짰기바 러빙 건도 아이 없다 한진만 감으로 얘기해 나들이 야들이 기대 둘을 잡으러 오니 로이봐 와래네 보시지 시목 날리네 나 사이도 로우디 너유 시목 날리네 까리 뭐라 되잖아 너유 라옹니 해 낭보 하이마 와이 차나지 라옹니 해 까리 마땅기 낭보 까마이나 떠오르게 아왓 퍼센 팜두고 그이노 해시고 러우싱 그런 레저런 버도 연토가 이따이 먹이도 삐래
ꯑꯋꯥꯠꯄ ꯑꯗꯨꯗꯤ ꯏꯇꯩꯃꯅ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯈꯔ ꯇꯧꯅꯔꯤꯗꯨꯗꯤ ꯍꯩꯃ ꯁꯤꯗꯩ ꯍꯦꯟꯕ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯍꯥꯞꯈꯤꯗꯣꯏꯅꯣ ꯑꯩꯕꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯣ ꯅꯇꯩꯃꯁꯦ ꯍꯧꯖꯤꯛꯁꯦ ꯀꯣꯛꯁꯦ ꯌꯧꯅ ꯁꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯂꯩꯕ ꯃꯆꯤꯠ ꯃꯆꯤꯠꯁꯤꯡꯗꯣ ꯈꯣꯝꯒꯠꯄ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗꯁꯨ ꯃꯆꯤꯠ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯈꯣꯝꯒꯠꯀꯦꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯅꯪ ꯇꯥꯕꯒꯤ ꯋꯥꯐꯝꯗꯣ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤꯗ ꯂꯣꯏꯌꯨ ꯏꯔꯥ ꯏꯇꯩꯃ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯂꯣꯏ ꯌꯣꯟꯗꯅ ꯏꯇꯩꯃꯩ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯦ ꯑꯔꯩ ꯂꯩꯇ ꯈꯔ ꯑꯩꯅ ꯅꯥꯎꯅ ꯂꯥꯟꯕꯁꯨ ꯅꯠꯇꯕꯗꯨꯗ ꯇꯤꯡꯗꯕ ꯃꯐꯝꯗ ꯍꯦꯛ ꯇꯤꯡꯂꯦ ꯑꯁꯤꯗꯩꯗ ꯍꯟꯗꯛꯁꯤꯗ ꯁꯥꯅ ꯃꯨꯛ ꯃꯥꯏ ꯗꯥꯛ ꯌꯥꯕ ꯈꯣꯠꯄ ꯇꯨꯁꯜꯂꯨꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯇꯩꯃꯒꯤ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯊꯧꯒꯠꯂꯛꯑꯗꯤ ꯅꯍꯥꯟꯋꯥꯏ ꯄꯤꯕ ꯅꯨꯃꯤꯠꯇ ꯌꯥꯅꯔꯤꯗꯨꯗꯤ ꯇꯥꯃꯣꯁꯨ ꯍꯔꯥꯎ ꯌꯥꯏ ꯑꯋꯥꯠꯄꯗꯨꯗꯤ ꯌꯦꯡꯊꯣꯛꯑꯁꯤ ꯁꯤꯡꯗ꯭ꯔꯁꯨ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯕ ꯂꯥꯛꯏꯁꯤꯕꯨ ꯏꯇꯩꯃ ꯑꯩꯁꯨ ꯑꯣꯛ ꯈꯔ ꯂꯣꯏꯖꯔꯒ ꯍꯟꯗꯛꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯁꯤꯔꯥꯅ ꯈꯟꯖꯕ ꯁꯤꯗꯩꯗ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯕꯗꯅꯥꯝ ꯑꯃ ꯍꯦꯛ ꯆꯥꯔꯨꯔꯕꯅꯤ나 ꯑꯗꯨꯒꯤꯗꯤ ꯈꯪꯗꯦ ꯅꯪꯕꯨ ꯍꯩꯃ ꯀꯔꯤꯅꯣ ꯅꯪ ꯆꯠꯊꯣꯏꯗꯨꯕꯨ ꯅꯪꯕꯨ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯂꯥꯞꯅ ꯂꯩꯔꯒ ꯁꯥꯟꯅꯁꯤ ꯅꯠꯇꯦꯗ ꯃꯤ ꯅꯨꯡ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯤ ꯅꯣꯡꯒꯤ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨꯅꯦ 이때마 ꯁꯦꯟꯗꯨꯗꯤ ꯈꯔ ꯐꯔꯦ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯒ ꯄꯤꯔꯤꯌꯦ ꯃꯥꯡꯈꯤꯕ ꯏꯖꯠꯇꯨꯗꯤ ꯍꯟꯖꯟꯗ꯭ꯔꯦꯕ ꯍꯩꯃ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯤꯔꯦꯕ ꯑꯩ ꯎꯕꯗ ꯍꯩꯃ ꯑꯣꯛꯇꯅ ꯎꯔꯦꯕ 이때마 ꯀꯔꯤꯅꯣꯗ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯥꯛꯇ ꯂꯥꯟꯕ ꯇꯥꯍꯟꯕꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯇꯧꯅꯨꯀꯣ ꯅꯪ ꯍꯣꯏꯅꯦ ꯅꯇꯩꯃ ꯁꯥꯎꯔꯛꯀꯅꯤ ꯌꯣꯡꯆꯥꯛ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯦ ꯑꯗꯨꯅꯦ ꯑꯩꯉꯣꯟ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯏꯁꯥꯒꯤ ꯌꯣꯡꯆꯥꯛ 이때마 ꯈꯤꯇꯪ ꯂꯥꯞꯄꯤꯌꯨ ꯃꯤꯅ ꯎꯔꯒꯅꯦ ꯀꯔꯤ ꯀꯅꯥꯝꯇ 이때마 ꯎꯔꯣꯏ 이건 ꯃꯈꯥ ꯇꯥꯅ ꯃꯥꯡꯖꯕ ꯉꯝꯂꯔꯣꯏ ꯅꯪ ꯏꯖꯠ ꯃꯥꯡꯕ ꯂꯥꯏꯔꯤꯌꯦ ꯂꯣꯌꯨꯝ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯇꯝ ꯃꯥꯡꯈꯩ ꯂꯥꯛꯏꯅꯦ ꯏꯋꯥꯗꯨꯁꯨꯅꯦ ꯈꯪꯉꯕ ꯃꯀꯣꯛꯇꯣ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯦ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯑꯗꯨꯝꯇ ꯄꯤꯕꯤꯔꯧꯁꯦ ꯅꯇꯩꯃꯅꯦ ꯃꯈꯥ ꯇꯥꯅꯅꯦ ꯌꯦꯜꯂꯛꯑꯣꯏ ꯅꯉꯣꯟꯗ 이때마 그ino ꯅꯍꯥꯟ ꯑꯗꯨꯛ ꯐꯖꯅ ꯌꯥꯔꯕꯅꯤꯅꯦ ꯂꯨꯄꯥ ꯂꯥꯛ 10 ꯑꯃꯒ ꯍꯥꯞꯄꯛꯎꯀꯣ ꯅꯇꯩꯃꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯍꯥꯏꯔꯔꯣꯏ ꯅꯪꯁꯨ ꯂꯩꯇꯕ ꯑꯃ ꯅꯪꯁꯨ ꯍꯥꯏꯗꯤ ꯂꯩꯇ ꯂꯥꯏꯔ ꯃꯆꯥꯅꯤꯅꯀꯣ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯅ 이때마 ꯌꯨꯝꯁꯦ ꯂꯧꯍꯧꯗꯧ ꯉꯥꯏꯔꯦ ꯌꯨꯝꯁꯤꯕꯣ ꯅꯣꯏꯗꯤ ꯁꯣꯔꯣꯛ ꯃꯄꯥꯟꯁꯨ ꯑꯣꯏꯕꯅꯤ ꯀꯌꯥꯕꯨ ꯁꯦꯠꯇꯣꯏꯖꯥꯠꯅꯣ ꯑꯩꯕꯨ ꯇꯥꯃꯣꯗꯨꯕꯨ ꯁꯤ ꯍꯤꯡꯒꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯑꯣꯏꯗꯣꯔꯕ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃ ꯀꯩꯅꯣ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯦ ꯅꯪ ꯈꯥꯡꯗꯅ ꯌꯥꯟꯒꯦ ꯍꯥꯏꯔꯣ ꯅꯪ 이때마다 ꯌꯥꯟꯅꯕ ꯅꯠꯇꯦ ꯌꯣꯡꯆꯥꯛꯇꯣ ꯌꯥꯜꯂꯨꯒꯦ ꯌꯣꯡꯆꯥꯛꯇꯨꯒꯤ ꯍꯥꯛꯇꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯀꯥ ꯆꯥꯔꯤꯁꯦ ꯌꯣꯡꯆꯥꯛꯇꯣ ꯃꯇꯣꯛ ꯀꯛꯊꯠꯀꯦ ꯃꯤꯍꯨꯟ ꯊꯥꯡꯒ ꯁꯨꯗ꯭ꯔꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯌꯥꯟꯗꯅꯅꯦ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯥꯏꯈꯣꯅꯦ ꯍꯦꯂꯣꯌꯨꯝ ꯅꯪꯕꯨ ꯋꯥ ꯂꯣꯏꯗ꯭ꯔꯤꯌꯦ ꯅꯠꯇꯦ ꯅꯪ ꯍꯦꯛ ꯅꯣꯡ ꯍꯦꯛ ꯉꯜꯂꯛꯄ ꯅꯪ ꯀꯣꯏꯆꯠ ꯆꯠꯇ ꯂꯩꯁꯤ ꯀꯗꯥꯏꯗꯅꯣꯕ ꯅꯪ ꯍꯩꯃ ꯅꯣꯡ ꯉꯥꯟꯕꯒꯅꯦ ꯄꯩꯁꯥ ꯊꯧꯕ ꯆꯠꯂꯨꯔꯤꯕ ꯈꯪꯉꯕ ꯆꯤꯡꯗꯨ ꯊꯣꯛꯀꯅꯨ ꯆꯥꯛ ꯏꯁꯤꯡꯕ ꯊꯣꯡꯅꯤ ꯈꯪꯗꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯅꯣꯡ ꯉꯜꯂꯛꯄ ꯅꯪ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯈꯪꯉꯕ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯇꯧꯍꯧꯕ ꯅꯠꯇꯕꯅꯤꯅꯅꯦ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯅꯕꯅꯦ ꯀꯗꯥꯗꯒꯤ ꯀꯔꯤ ꯂꯧꯐꯝ ꯈꯣꯠꯐꯝ ꯂꯩꯌꯦꯅ ꯌꯦꯡꯉꯨꯔꯤꯕ ꯑꯗꯨ ꯅꯪꯒꯤ ꯆꯠꯄ ꯈꯣꯠꯄ ꯇꯧꯗꯣ ꯆꯥꯛ ꯏꯁꯤꯡꯒꯤ ꯊꯣꯡꯗꯣꯛꯑꯒ ꯅꯪ ꯆꯠꯄ ꯍꯥꯏꯕꯅꯤꯗ ꯅꯪ ꯇꯨꯝ ꯍꯧꯔꯛꯄꯒ ꯅꯪ ꯉꯁꯤꯒꯤ ꯕ꯭ꯔꯁ ꯇꯧꯔꯕ ꯅꯪ ꯏꯁ ꯕ꯭ꯔꯁ ꯇꯧꯔꯕ ꯌꯦ ꯈꯪꯗꯦ ꯅꯪ ꯀꯔꯤꯗꯣ ꯏꯔꯨꯖ ꯃꯥꯏꯊꯔꯒꯅꯤ ꯆꯠꯂꯤꯁꯦ ꯆꯥꯛꯇꯨꯗꯤ ꯅꯪ ꯊꯣꯡꯉꯝꯕ ꯌꯥꯏꯗꯅ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯑꯣ ꯆꯥꯛꯇꯨ ꯊꯣꯡꯕ ꯌꯥꯗꯤꯌꯦ ꯀꯩꯗꯧꯔꯕ ꯅꯪ 이루ꯖꯗꯦ ꯍꯩꯃ ꯑꯗꯨ ꯅꯪ 이루ꯖꯗꯕꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯪ 이루도 ꯂꯨꯊꯣꯛꯑꯒ ꯆꯥꯛꯀ ꯊꯣꯡꯉꯝꯃꯗꯤ ꯐꯩꯗꯅ ꯑꯩꯅ ꯄꯩꯁꯥ ꯂꯧꯕ ꯆꯠꯈ꯭ꯔꯁꯨ ꯑꯗꯨ ꯌꯥꯁꯤ ꯄꯩꯁꯥꯕꯨ ꯐꯪꯉꯛꯄ꯭ꯔꯥꯕ ꯀꯗꯥꯏꯗꯩ ꯐꯪꯉꯛꯇꯣꯔꯤꯒꯦ ꯂꯣꯏꯌꯨꯝꯅꯅꯦ ꯊꯥꯡꯖꯧꯅꯅꯦ ꯌꯥꯟꯅꯅ ꯁꯤꯔꯝꯗꯣꯔꯦ ꯈꯪꯉꯕꯣ ꯅꯪꯗꯤ ꯂꯣꯏꯃꯛꯇ ꯅꯪ ꯑꯩ ꯌꯥꯎꯗꯕ ꯆꯠꯂꯤꯕ ꯅꯪꯁꯦ ꯍꯩꯃ ꯂꯨꯄꯥ ꯂꯥꯛ 10 ꯑꯃꯒ ꯍꯥꯏꯔꯨꯔꯤꯕꯅꯦ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯂꯧꯔꯣꯌꯦ ꯌꯨꯝ ꯂꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯁꯦꯡꯕꯔ ꯐꯥꯒꯤꯔꯗꯤ ꯈꯪꯗꯦ ꯊꯥꯡꯖꯧꯒ ꯌꯥꯝ ꯄꯥꯏꯍꯧꯋꯦꯕ ꯑꯗꯣ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯧꯔꯣꯗꯤ ꯍꯥꯏꯍꯧꯔꯤꯑꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯄꯥ ꯂꯥꯛ 90ꯗꯣ ꯂꯣꯌꯨꯝꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯌꯣꯟꯊꯣꯛꯑꯒꯅꯦ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯁꯦꯕ ꯌꯥꯔꯦ ꯃꯉꯥꯟꯗꯣ ꯑꯩ ꯇꯧꯒꯦ ꯍꯦꯛꯇ ꯃꯥꯅ ꯃꯊꯣꯡ ꯈꯪꯗꯦ ꯃꯔꯝ ꯂꯩꯇꯕꯤꯗ ꯍꯦꯛꯇ ꯃꯥꯅ ꯃꯥꯏ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯉꯥꯟ ꯍꯥꯏꯕ ꯃꯤꯗꯣ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯥꯛꯅ ꯊꯣꯡꯉ ꯂꯥꯎꯅ ꯆꯥꯛ ꯊꯣꯡꯉꯒ ꯉꯥꯡꯅꯔꯁꯤꯔꯣ ꯉꯥꯡꯅꯁꯤ ꯑꯩ ꯇꯧ ꯃꯤ ꯃꯥꯡꯗꯅꯦ ꯂꯥꯎꯅꯕꯗꯣ ꯑꯩꯁꯨ ꯏꯀꯥꯏꯌꯦꯕ ꯃꯤꯅ ꯈꯟꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯏꯪ ꯇꯞꯈ꯭ꯔꯕ ꯅꯪ ꯃꯆꯤꯟ ꯂꯩ ꯃꯅꯤꯡ ꯃꯌꯥꯗ ꯂꯣꯠꯇꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯏꯕꯥꯅꯤ ꯑꯣ ꯂꯥꯛꯑꯦ 이스ꯀꯔꯤꯅꯣ ꯃꯁꯦ ꯀꯔꯤ ꯑꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯤ ꯌꯧꯁꯤꯜꯂꯦ ꯌꯣꯡꯆꯥꯛꯁꯦ ꯑꯣ ꯄꯨꯊꯣꯔꯛꯑꯣ ꯌꯧꯔꯛꯑꯦ ꯌꯣꯡꯆꯥꯛꯁꯦ ꯑꯗꯨꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯎꯅꯤꯀꯣ ꯁꯤꯁꯦ ꯁꯤ ꯃꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯇꯥꯁꯟꯅꯔꯤꯕ ꯖꯥꯠꯂ ꯇꯥꯃꯣ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯟ ꯇꯣꯟꯕꯁꯤ ꯃꯉꯥꯏꯅꯦ ꯑꯉꯥꯎꯕ ꯁꯤꯒꯨꯝꯕ ꯑꯉꯥꯎꯕ ꯄꯨꯟꯅ ꯃꯌꯨꯝꯗ ꯂꯩꯔꯨꯒꯤꯗꯦ ꯍꯥꯏꯗꯤ ꯊꯣꯡꯅꯁꯨ ꯑꯩꯈꯣꯏ ꯀꯣꯟꯖꯟꯅꯔꯒ ꯈꯟꯅꯅꯤꯅ ꯂꯥꯛꯏ ꯃꯣꯏꯁꯦ ꯊꯣꯡꯅꯁꯨ ꯂꯦꯝꯈꯤꯗ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯆꯠꯇꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗꯤ 미래음징이 많아 야바 나티니 ꯑꯔꯦꯝꯕꯗ ꯄꯩꯁꯥꯗ ꯃꯣꯏ ꯑꯅꯤ ꯅꯨꯄꯤꯁꯦ ꯃꯁꯝꯁꯦ ꯈꯨꯗꯥꯡꯗ ꯌꯦꯜꯂꯣ ꯀꯔꯤ ꯅꯨꯄꯥꯁꯤꯗꯣ ꯆꯣꯡꯁꯤꯜꯂꯛꯇꯅꯒꯁꯨ ꯇꯧꯔꯤꯅꯦ ꯍꯩꯃꯥ ꯅꯪꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅꯅꯦ ꯑꯩꯈꯣꯏ ꯇꯧꯔꯛꯏꯁꯦ ꯅꯣꯏꯒꯤ ꯄꯩꯁꯥꯒ ꯇꯣꯟꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯣꯟ ꯃꯔꯤ ꯏꯕꯦꯝꯃ ꯍꯩꯃꯥ
ꯅꯠꯇꯦꯗ ꯅꯣꯏꯕꯨ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯅꯣꯏꯕꯨ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕ ꯅꯨꯄꯤꯔꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎꯀꯣ ꯂꯣꯠꯇꯅꯒ ꯀꯥꯟꯅꯔꯣꯏ ꯅꯣꯏꯕꯨ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕ ꯅꯨꯄꯤꯔꯕ ꯄꯩꯁꯥꯗꯣ ꯃꯤꯒꯤ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯍꯥꯏꯕ꯭ꯔꯣ ꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣꯕ ꯃꯉꯥꯟ ꯅꯪ ꯑꯩꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯅꯪ ꯑꯩꯅ ꯁꯤꯗꯒꯤ ꯍꯧꯒꯠꯂꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯗ꯭ꯔꯦ ꯅꯋꯥ ꯂꯧꯗꯦ ꯑꯩꯕꯨ ꯊꯥꯗꯣꯛꯀꯣ ꯅꯪꯅ ꯇꯧꯕꯗꯨꯅꯦ ꯑꯩꯈꯣꯏ ꯇꯧꯕ ꯈꯪꯉꯕ